Kamjong district is sasat area da leiba kuki khul amada khutlai matiksa na pai ba mioi khara laktuna yum kharamai thadok lamle loinana mioi anibuna nongmai na kaptun hatok lamle haukiba nongmanini gi matam asida kuki furuki mioi tara maribu naga furuki mioi singna ate kai karimata yauhandana thadokraba amadi naga furuki phajin khiba mioi tarukpuna asiba haksang oina ngarang phangkraba matung asida ngasi June gi tang tara mathoi numida sida Kamjong district ki sasat area da leiba kultut kuki village da masak khangdaba afaba makal gi kulai pai ba mioi khara laktuna mioi ani nongmaina kaptun halamle loinana yum kaya ama mai thadok lamle thaudo asi ngasi ayu angan ba nongalamdai pung mari muk tarakpa aduai da thokimani hairi thaudo asi da lekitraba mioi ani adudi letmin lun haukip sahi kuntra manga amadi lutmin thang haukip sahi kulumdoi asini laikhidraba letmin lun haukipna kultut kuki village asigi Baptist church ki head oibani amadi lutmin thang haukipna kultut youth club ki president oina thopubani hairi private school singna masagi sendong khakki khalaga mahiloisang chalaibiganu M Singlemba All Manipur Private School Registration and Regulation Rules Solisingani ga kunmari gi matung inna laifam thokpa criteria sing mapung pha na leiraga mahiloisang sing salaibiu amadi private school gi oja singbu masa ga janaba post adugi matung inna basic pay scale PBU amadi magi zonal education singna sahi khuding gi annual audit tawbiu haina appeal tawraduna private school chalairiba singnasu isa gi sendal lambi khakki school chalaibiginu haina All Manipur Private Students Association gi President Mutum Singlembana phongdokre wafam asi ngarang nungthel pung ahum lom tarakpada press club ta association asina sinduna pangthokpa paumi singa unabagi thauramda phongdokladuna mahakna makhata na haikibada mahiroi lup sigi midyang makhada Minam biraba Manipuri mahiroi khunaibu achangba khunai ohelasi haiba pandamda leibak miyam gi mafamda amadi mari leinaba authorities singda warol khara thamjanabagi damakta paugi mifam si pangthokhibani hairi sangdam naba pangthoklagani mitai irol iekloina silona punba lop milal kangleipakna imalol bu hena mapung phana nabagi pandamda sahi kudingi pangthoktuna lakpagumna sahi sigi oinasu lakliba August ki tarik ani da kun lak suba oina leba ki thakta pangthokpa mahiroi singi mitei mayak iba sangdamna ba pangthoklagani haina milal gi general secretary paunam thakaba miteina phongdorkli class 1 dagi 10 phawgi category da tara thokna pangthokkadaba sangdamnaba sigi form ngasi dagi hauna lupa samagi yankhai da milal mayai loisang amadi district ki loisang singdagi fanglagani akupa marol gi damakta pizariba phone number asida contact tawiyo tariat sino manga nipan sino nipan tariat ama ani natraga nipan ama ahum ani nipan ama nipan taruk ama loinana tariat sino manga sino mapal ahum sino ahum hariba phone number sida contact tawiyo haina haijari Sonia Gandhi na Mamta Banerjee da Congress ka Trinamool Congress ka punsin bagi wafam hawdokre report West Bengal gi Assembly mikhal da saw na maithiraba matung da party ki MP amasung lusing bi kaya na state asigi anouba BJP na lusing balengak ta sagoning bagi apamba phungtor padagi Marai Saithar Glava Mamta Banerjee na lusingba Trinamool Congress ka Indian National Congress ka punchin na bagi wafam Congress lusing bi Sonia Gandhi na Mamta Banerjee ga unabada hawdokre hairi agency pau na phongdorpada Trinamool Congress ta lengak pairiba BJP na hanba leitana akanba political pressure piribasida Sonia Gandhi na nungnang ba phongdor khibaga loinana Trinamool Congress na Indian National Congress ka punsinduna amatu oina pangal laina lengak pairiba BJP bu thengnanaba honabana achumba khongthang oigani haina Mamta Banerjee da phongdoki hairi Sonia Gandhi wafam asi Trinamool Congress ki manungda wakhal manarataba amasung ani thokpagi phibam ama lakpana maram oraduna sauna sarang na lairingai gi seirakta phongdor khibani
Hꯧzik fawgi oinadi Sonia Gandhi ki wafam asida Mamata Banerjee na mahaki oiba fireb ama leire haina phongdorkiba leitri adumakpu numit kharani gi manungda Mamata Banerjee na Sonia Gandhi ki wafam sing asigi paukhum piraklagani thajanari. Reliance amasung Meta na Gujarat ta data center sagadori. Reliance Industry Limited RIL amasung Meta Platforms Meta na Gujarat ki Jamnagar da data center masargani haina lauthokre. Megawatt jamaga humfunipan ki capacity oigadaba data center asi RIL na sahi ani sangna sagatkani hairaba data center asi Meta gi oinadi India da ahanba saba data center oigadori hairi. Data center sina lep laitana chauthorukliba Meta gi global infrastructure da chauna mateng oirgani. RIL amasung Meta gi marta yanakibagi matung inna data center sida RIL na end-to-end service design, construction amasung utility management pigani aduga AI na data center sigi mateng na artificial intelligence AI gi computation da mathau tabasing adu phanghanduna digital amasung AI gi ecosystem da leptana chawkhalakliba India bu hena khonglei yang na chawkharhanaba honabada mateng pangani hari. Data center asi Gujarat ki Jamnagar da saribagi maramdi hairiba mafam asida mamangdagi hauna large scale data center kaya operate tawduna laibada natana mafam asida Reliance Jio gi fiber network yauna India gi western submarine cable sing mapan laibaktagi pusalakpa mafam oibanani hairi. Helicopter kaibada Pakistan lanmi kunmathoi sikre. Muzaffarabad June 10 Pakistan ki Muzaffarabad manakta Pakistan Army ki Mi-38 helicopter amaka ibada lanmi kunmathoi sikre. Helicopter adu paikhalakpa kuidringeda technical gi asoiba leibadagi kai khibani hari. Laibak thiba thodok aduda helicopter aduda tong khiba miyoi sing adu loina sikibani hari. Hana phangba report amagi matung inna helicopter adu Pakistan lanmi sing puthok pusin gi thabakta siznabani amasung ahenba lanmi sing su Pakistan kudum chansileba Pakistan occupied Kashmir gi sarukta Nilum Valley sector da hondok honjin gi thabak su tawi hari. Helicopter adu gi crew member amana emergency landing taunanabagi thaurang tauki haina report phangki adumukpu helicopter adu laibak thibadagi kai khibani. Rescue amasung recovery team singna thaudok thokpham aduda khonglei yang na changsin khibaga loinana mafam aduda operations singsu sathaba hokre hari. Helicopter adu matau karamna kai khibano haibadu mayek sengna khangnanabagidama inquiry sathananaba board amada yathang pikre haina Pakistan gi inter services public relations na phongdorkre. Indonesia gi lanmi mari kaisum sangda thajinkre. Jakarta Juntara Rights activist acid haizil luba Indonesia gi lanmi mari laibak adugi military court na maral lairi haina lauthokraba matungda kaisum sangda thajin kre hairi. Lanmi mari singdugi manungda amadi kaisum sangda sahi ahum thamnanabagi chairak piki ani suba lanmi aduna kaisum sangda sahi ani makhai laigani ahum suba lanmi aduna sahi ani laigani amasung mari suba lanmi aduna sahi ama makhai kaisum sangda thamnanabagi military court ki judge na while pikibani. Court na kaisum sangda thajin khraba military officer sing adu lanmi gi strategic intelligence agency gi member ngaktani. Lanmi sing aduna Indonesia ki Contra S haina khangnaba Commission for Missing Persons and the Victim of Violence ki Deputy Coordinator Andre Yunusta acid haizin ki haibagi maral si ki Lanmi mari adugi trial adu Jakarta da sahi asigi April da hokibani. Lanmi sing aduna sathakiba thawung sing adu laibak manung amasung malem gi laibak sing na nungnang ba ama oi kiba loinana Lanmi gi ahen ba thawung sing adu yaning da ba phongduk narkibani. Masagi sahi kuntarit suraba rights group ki deputy coordinator wariba Yunus na sahi asigi March 12 da Indonesia gi konong Jakarta da motorcycle ama tongduna chatlingai da motorcycle tongduna lagpa miyoi anina mangonda acid haizin kibani hairi. Laibak thiba thaudok aduda Yunus ki mit ama tangki amasung mahaki mamai amasung haksang isaruksing saada kun acid aduna sokhi hairi. Kaisum sangda thajin kraba lanmi mari adudi sahi nifu manga suruba idi surdako
Sahi nifu humdoi suraba Budi Haryanto Vidhi Kayano Sahi nifu suraba Nandala Dwi Prasetya amasung sahi nifu mathoi suraba Sami Lakani acid hijin bagi thawong adu UN na yaning da su phongdok khibani